Tripura ki Agartala, Nalgaria, Naran Khamar, Gauranagar amasung khwaina chingba tongan ba mafam singda meitei kayana khundaduna leidi masigi matangda aikogi paumidagi paudamama masidagi chahi kayagi mamangi warini ayengba amasung ataba miyoisingi thamoida thuk launa nungsiba pokadaba aduga matam mamada Manipur ningthau palami haibagi wari nauhona na ningsingba tangkagni Manipur ningthau palingai aikogi lengak sasan top dingai lebak amaga toina tatana lan tongnaramba amasung sahi taret khunta khibada kanglai pak sidaleramba meitei sing joina khunda nakhibani haibasi wari asina sakhini Manipur na irang na misi nasiraga uju asida mapandal dijain highway waridani thomu jungda misaga ma phawi Manipur dagi chatluba paumi singda Tripura gi Agartala Nalgaria Naran Khamar Gauranagar amasung khwaina singba mafam singda khunda duna leiriba meitei singna masing yam salaktaba amasung hingnabagi lanpamda hingnanabagi lan thengnariba kaya amagi wari lirakhi ajik leiriba meitei siba bane asna asum mayangna jiyama bane mona sungkaja bane mayang piche chacha prokse majuga chatna sumne dogi wana meitei ama oibagi naki oiba chane bising ngakna satuna hinghauriba meitei singna I marigi wari lirakpada paumi sing adugi thamoida tu chungduna ahoina dum nuksiba phaurakhi Manipur laibak siga chalaga achok nuksiba thawayen badu haina kanade mitki pije khamba ngamde kadino hairaga haiba se jamna lubani natra munga chamo tinaro ni na kangda bajo jai hadaki ipa mari ima mari pokhamai baje jamna lubani tungi poirei telaklaba ahlaman sing aduna sida upal oiduna lakadaba mirol singidamak wana hauri bureau report DD News Imphal